unexpected oiba haiba tare mayamna tawnaba akuina panei hokhiba sahigi February nipanda akogi Manipur gi hanagi chief minister nungthomam biren na koi resign tawra matungda koi February gi tang tarom dudagi adugumba koi president rule si thamaga lakhibani laliba tang tarom doi state da koi lore gadabni aduna koi anouba sarkar ma lakani haibagi wafam si koi dum nainaraga dum lakhibani adubu ngarang si mifam bangtho matunga Delhi gi aduga khwaidigi unexpected oibada koi singyam kendra gi MLA Hanasu Minister Yumnam Khemchand Singh koi mabu BJP ki legislative party gi adumba leader oina khalaktana masi anouba chief minister oina masi wasat lorgani habasi ton ma pausi sunu ko toroga fonge aduga popular government lekpa aduga chief minister Khemchand oiragani haiba aduga leiriba hojiki waroshine si purangna bhonna bada achouba Khemchand gisu achouba acid test am oidoribani maruna 2027 da mikhal lakadoribani ana maraks da koi kramain tawuni aduga of course hajil lainariba officially lauthoktragasu social media da karida phongnuna ba dum koi thengnare aduga koi basa masa maktachu phol tawbuda thengnare hafum laire aduna deputy chief minister ani laigini haiba gofum lairi adu amana koi gi nemsa ki gen aduga amana koi dikho pini hai sidida dikho kambu thangana basu ya diga awambo nungmai pini haiba mayama ton ba phongdon ba mayama lairi aduga home minister si koi bisupur gi MLA oriba koi gi Govindasta piragini haifum slei masamang su koi social media da thank you haiba thagalpa mondo home minister ke pham sinrak pasi ai thagachai aina ai madugi to home to go duty to ai sub to gni haifum phondok ki laire center gi lore iba BJP gi aduga singyame kendra gi MLA oriba Khemchand bu koi leader khalakpa aduga chairman wasalobje so ai da kiran gi observation kai le thami ताजे समझके ताजे ने याम फजना मधुगी कोई पर्सन रु लाके भी मतंग अदुगा प्रजा सिंह खल्लिबो वाखलोन सिंह थंबिग्रे अदु कोइना दम मसे आइना अनि सुबा पर्सन रु लाखर मतुंग द एक्सटेंशन तरकोइ मतंग दम हायन थमना लाखजबनी अखोइ मसी गवर्नमेंट सी मसोदम की फॉर्मेशन दि तरकोदो माले नत्रगदी करिगुंबा मसी 74 एमएमएन दा कोइ अदुगी कुंगी करेन हागदि मोगी कॉन्स्टिट्यूशन के आर्टिकल द मोगी करिगुंबा चाही फाजलक तारगदी मसी इमरजेंसी डिक्लेयर तंथो कांदा सस्पेंडेड एनिमेशन दम थमगसु मधुगी पोतु द कोइ तसेंगना चाही अहुम एक्सटेंड तो बिआई पर्सन रूल्स एन हाइबे लेबो वफम सिंह थमी अदुना मसीगी पोजिशन तो मानदे गवर्नमेंट अमा डिसॉल्व तो मानदे मरमदी अखोइ तसेंगना गवर्नमेंट सि डबल इंजन गवर्नमेंट हरम कांदा अखोइ नॉर्थन स्टेट ता याम वाना बीजेपी ने इंजन मजा मा सागलगा लेगिबो पोछि खंगथु थुगाइबगी पोट अमदी मसी लाकदो मानदे से दम थमगा लाकसै अदुगा अखोइ आइना थमजगिबो वफम प्रेडिक्शन दा मसी जनवरी गी ख्वाइगी लास्ट नत्रगा फेब्रुवारी गी फर्स्ट वीक की तारीख अमदगिना मदु तारीख 10 बगी मनुंग सेमकद्रायना थाजब थमेना दम पिरगा लाकदो मंगफाउनबो अमदी ओइ अदु मसीगी पोचिंग सी बीजेपी की फिरे नत्रगा वारे मसी मखोइना गवर्नमेंट सेमजलक्तबगी पोट वफम लेते मसी प्रजा सिंगी ngasi koi valley gi area da peace loving people haib tare koi gi mitai community da yamna wild oiba duga ta sengna haib tare gadi koi ta sengna wakal khanda dana hekta mi amana toropo da retaliate tawba aruga madu revenge tawno khona bagi adum wakal chen bani ana sando ma pot gi aram ba pot ma proof toropo da mathang toropo da masi upai le tan thaw pot amani ai loi masi praja koi miyam da aruga nahan koi gi kokomina sin gi relay by koi Manipur gi kano kanjana ba damukta sin gi relay dusu achauba government emergency ki part amani na ai thamjani mara adu si thamjadri ngai wafam sing ki mangoi na koi ngarang sumaina koi Manipur gi BJP gi leader oina house ki leader oina adu chief minister oina khanbirak ba hana former speaker Yumnam Khemchand Singh chief minister gi pork pano ki purgani haibasi yam nungai ba fawi masigi potse koi nahan makoi akunba haibi tare ngarang nahan moi chalam dai gi press ki interview macha piram ba mayam da koi tongan ba loin magna koi khangde na chen ba yawi meeting ni haibi yawi sema ba ya haibi yawi makoi gi marak ta ba mai pinaram ba mayam lai bu da koi gi ka shamthong AC ki MLA Ganeshikantana Thamamba Wapum da koi social media platform da media da electronic print media da happy mayam ji ona teneba mo orpa yai ko na harama potuma yam chumba pot am oidana lai masai koina mamang da koina masi adum Khemchand si handa kisi natabada su simem orane tawgiba tangkak ama dum laiki arna hojik si akoi chumba mayam ama development ama lakos da praja singna pamamba pot ama khakti koi BJP na toroga ning batungan baga chamana re hana lawai maram di person rule PR government level PR rule level manung sida akoi ta sengna Manipur si tangdu lai ta baga su propong ngam khite aduga praja ge contact
communication adagi cooperation coordination aduga conflict ki resolution madugi settlement tawnaba pot singsi thoina udana lakpadu ekoi tasingna center gi lengak ta lebiriba kangu singsina masi karigumba government ama thamogda taragadi ekoi ga makoi ga public ka leinaba relation context sum lapthong rakanda BJP gi oiba achaw chaw tingkhang mayam ama lakadra adu 2027 gi election si tawgadra tawroidra na tawgibi ai tawdabi ai mai paktabi haibna singbasi tare ta thongna khanana ba yaina khalle adunga party ki policy party ki principle ki matungina every party khudimag any leriba political institution khudimag chatpa oiba taragasu Manipur da ekoina handak ujik sigi amuk nauna popular government ama sem lagba lingatnaba tawriba potsidadi ekoi PR na government manungda ngamdaba ten ekoina PR ga ekoi gi leriba popular government lermuga chapmane launarpa then PR gi mamang de ekoi elected mayam sing leringai da ekoi gi sumba senja sumja habi jabi panchet lawbugi pot matang do ujik kana loino kholino berkat officers mayam sing mabuk sing record haiba tawan ba dress ki mifom yauna ta senga torko mayam ko u khiba leire sumba mayam sing sigi thengnarakpani na ekoi lemak miyang gi praja gi apam su tawdabi yadi haiba potu amakak lai aduna sidaisda ekoi cookie haiba kangu sina mogi pru maikhum du upakanda chathrai lalong mayam sing makoi kulai pai la ro sing toriba sing si praja sing loina khangnare adu khangnar ba pot mayam du nawai khoi government of India da nataga center gi union gi leaders sing sida makoi khangda braina khaluba potu masi khangna khangjin dabani haiba potu masina mayek su sengan bani hojikti karigino hai kanda ngarang makoina government formation ma taruk pa yain chatpa matam digi haugre so sampudu relation na bahun rakpa le makong jaga da thomsalakpa army gi chabe ki ani paramilitary forces ki jaga sing da den ngarang dang koina nongoi mayam ka pa khot pa tawnak pa pot tawiba pot sing sida hojik su still koina mamang da thamaga lai December 14, 2025 ki da BJP headquarter ko khulaga mayam phom gi ba mi phom da yana gi ba put ki matung ina makoi ar kana center na hapak pa leader amada ikoi sumaina adum yare har thologa ton the statement mayam ma thongna rakpa ar praja sing de dum karim to upai letna silent spectator no yenga dum laikhiba adum asidi ikoina madugi manung dugi makha ta ko pot da Manipur thubai gi ne lerma kangu ne MLA leiba kangu sing gi manung da koki kangu sing che yaroi drain parama potu makoi mari atien tauki haba potu ngarang de out of 7 makoi manga atien taw matata ikoi gi lezmang hoki marakta gi thoga sakhi haiba lezmang marakta chalaga thoki haiba pot am lai madugi matata paulilan ga lezmang na hojik si still separate administration tongana lesis power tan gi potu ko yaugane na yaudagi pot lakpa adu ikoi na marakta da kuki gi sumanung da makoi tangkhai tanare khaibok tanare makoi ahum thokpa yai adu hojik ke na ani thokre thokpa sida makoi government da support oningba minister oiningba pham paningba makoi manga oire na hagi potu yamna chumbo wafam amadi ngarang ikoi out of 7 da manga yawe habisina su chumbo pot amalai adu sigi pot mayam singju si lau thore sida ikoi tamo govindas control sanna home minister oigani na hai hojik manipur gi situation da kale si chief minister hapakpa minister hapa adu tobugi wafam je thoina yamna popular government am leiba da masi dakar oiga su yamna essential oiga su masi na te hojik praja singna pami se ekoi da singna haragadi makoi Yumnam Khemchand hana deputy kano oiramba ekoi gi deputy hire sorry speaker oiramba mahak na ngasi CM oirpa ekoi congratulate taujai adugi mathakta ekoi gi kenoda ekoi gi cookie gi kenoda ujik adu movement sing marakta yauraga cookie maikum upaga cookie gi adu ma lalhauwa su gi leader amagi sunupi oriba deputy CM oina hapagani hapakadong mali hena masi confirm ori hena be film ngarang nimsa kipjen gi pot thamakpa then atopa deputy ama hapakpa ya hena ujik ti leidi sigi pot sida ujik shu amu tamu govindas kothau sanna home pare haiba adagi nakal amada pausi sumibla lula moi mari hana hapa matungda floor test awrakanda madugi pot matungina akopa minister mayam hapkani haiba wafum sing thamnari ujik yam luri basi chief minister aduga magi cabinet colleague council mayam sing si pukchen question tinana masi thabak kyam sang kyam mai pakna tobo ngamgodo no haiba question amasu hoti praja miyam hangingba phorkani adugi mathakta ekoi gi lewak sigi irang loisan bai matang da yamna luri basi mamang da ekoi na sum thengajrak po matamda ekoi chief minister oiba sing sina home minister dum ayam matamda oiraga pairaga lakpa sidum thengnai adu handaki matang da chief minister ama oiba home minister ama oiba aduga deputy chief minister na karigumba chumba taraga di ekoi nimsa kibjenda hapakani haiba taraga di cookie gi hapai adu taraga di hojik ekoi na wasak lobu matamda imphal da cookie gi maikhum opiba lewak thugai diba leadership power matamda taliba separate administration taliba gi MLA oiriba singsi hojik president mungdo oramba hojik minister oidroba singsi wasak lobu lapa ngamgodribra natragana makoi je online ge deputy CM on duty oidora haiba pot ki question ama ngasidi hangba yabai wafum dai aduna haiba pot sida mayam si tungona loina yengruba matungda ekoi hek aina toina handak numit manga tani mamang stage pirak TV gi interview ntraga ekoi discussion debate singda thamjargo wafum singda every cloud has a silver lining haibadi ekoi na there are some good in every bad situation haiba pot to sabchana
mayek chengna Manipur gi hujik tawri pota ikoi ji mayek chenge aduna tingkhang na hangadabni haibu gi damakta madura base tawrakanda kuki gi lanobo kangku na ngasi tawri threat se against the constitution of India ni against the people of Manipur, against the people of India, against the state government, Manipur state government, against the union government of India against labor poni haibu gi damakta madu mayek chengna madu khangdok pa yana bai damakta nimsa kipsen budi CM hakudribra haibu so wahang sing lai anu suma mayam sida ikoi hujite waiku pobigi damakta ikoi yong yubi kola kape haba potu makti hujik tadre praja miyam gi laurama kholau sing hujidi mayek chengna ikoi popular government ama install to pami haba potu hujik ikoi chenge sidadi ikoi hanna second taramba kangu ade vote ka hogdaba kangu opposition leiba kangu natragna vote lemning ba kangu na tongan ba wafam kaya thamaga lewa ki oiba pot sida ikoi gi gano administration natraga magi lengak sasan tobung ngamdana pot mayam ama thamamba wafam sing adu ngasidi masi tayona ba pot amada lakadorabra haiba potu makoi hujik khanba horamagani aru hujikti aikoi gi anouba mayol si hana yamna powerful oina leramba kangu su power biden lakpai phibam adu power leramba ba kangu su amu laikhalaga adu masi sai ikoi na ta chengna ikoi hujikti popular government form tobung ngamabani prajana chengna wari ba singse masi ikoi na kon gadabni haiba mohota tongana amu achawaram kana ba gi film da mukna ba film da lakadoribra adu taudi ikoi na swaida ne koi gi sanaga yotka gi nungdang na thombagi wari aini hekto ni lijaba koi gi sanada yona thoma tama kontok te yota yona thonga makol thu ikari gino hangnaru matamda aiga ba mina ikoda betray troposil mu warda leiba khudimna betray trogosu masida loina biya to bungam gani masidi ngamdabani aduna ne aina makon tho ka pipzena koi yona khome e haibadani nungdang na thombagi wari mai ne ektamjaba potu soile ningchenge adu dagari kona ngasidi refugee ne na khangaba illegal immigrants na khangaba hojik narco terrorists na sponsor trogo thadroko me yaure khangaba aduga illegal immigrants makoi singsi ekoi ta sing refugee ne habda songni ba port mayam singse Manipur da government of India gi mateng niraga ta sengna 22 4 1957 1959 28 to 1966 ta makoi refugee gi status ta refugee gi relief laura kanda makoi state government gi khuthang da hingaga lakiba kangu na ngasi Manipur chathari ba crime mayam singse masigi gateng na haiba ta gari masigi poching sing ngasi koi masi thengna ba taseng na ngamagadrobra haiba potune aduna taseng na masida hojik government sema da yauroi natraga tawroi haiba da su jirigi incidents ta su taseng na haiba taragadi madu laman khumani kana haige ba paulena na hauki hojik karam makhali action lokal kadori haiba si masi government je paikhala ngamgodrobra haiba poching ngasi koina masi ko so wahang ama oidna de dum lai aduna chumba mayam singsi ko sum nain rok matam da aikoi ngasi di constitution gi provision mayam safeguard mayam phangan gadabani haina nan koi kokomina tawgi poto warip nipan logi ba manung da warip amakak aina yahon janingi madu yawar magadi hena phagadu ngi haina da wiki paulinan hauke oibu hingal liba anti ohel liba anti maitai chagal liba aduga anti any atopa mogi koki gi chinsel ga thammi ba se thadau khangde baite khangde ama khangde mayam gi against ngasi lahon liba pot tawriba mayam se makoina ni habasi mayek ngasi sengak manung sida amuksu makoi si any kuki tribe have a potugi maikum duda changakiba adubo ikoina parsi state non leading em matam dudagi ikoi taseng 1956 ta 1949 pis mong lerim pot lokthok raga 1956 ta 2003 da insert tok chalakpani have a potu khang lerba any kuki tribe sina toriba karan mayam singsia masigi pot mayam singsi manung da yorokpa mapa mama masak khangdaba mapa na amo oiba mana amo oiba natraga masa na amo oiba gi pot te any kuki tribe changjaliba mayam singsu lokthok pot sumi ikoi shu lokthok dabani adu dawdamni have wari mayam ama pa logiba phajaba sumung da yawgadabne lawgo singsda haibadugi mayek sengna hujikse dum makoi gi tawum topa makoi di halloi tawgani hana tawraga leiba potse masigi potse khoina ngasidi khoi habitual liars and tam tawjaba separatist elements moigi kano oiriba kangu illegal kano the encroachers kangu adu narco terrorists singa chathariba pot mayam singse masi khoina ngasidi khoi 70,000 plus the Labour Central Paramilitary Forces sing 40,000 plus the Labour Kogi Manipur State Security Forces sing na ngasi irang sing si kaimta ngasi lakshan mangam dan Labour Posse makoi gumma mayam jinani aduna prajan na pami ba mayam sing si khang kanda ngasi popular government amin install tro pai ba se ikoi ta seng na haragadi masi refugee ni haibada sauraba refugee kangu sing si ngasi de koi na yamna peaceful meals ta ikoi gi 4 C's of the conflict koi mayam na yam hena khang ba communication cooperation compromise amadi constructive conflict management se na labor port wadang pamaga labor haibadi makoi si kuki kangu singsi nomadic mogi tribe ki manung da makoi maming labor port ama lan pamba aduna makoi masana khalakpa makoi wakal dana summe khalakanda dum thaba khudi mak chathara galakpa ada koina taseng haib tagadi english ki kano da kuki ki wakalon si taseng always do everything you ask of those
yu kaman haiba pot da chatpa maduga capitalist amadi politics singi adugumba movement ama sagatna ba Manipur da khonar pa haibadi makoi adugumba societies da competition si yamna limited resource taiba jaga si da makoi adugumba drug ta gi paisa phangba kangu duna madugi pot da ikoi gi atopa ikoi no mo shu no maga hammer low no masing hin bazagas nam thana khonar ko pot en lawi adana ikoi hygienic peace is not the absence of conflict, it is the ability to handle conflict by peaceful means saibase was ano malenga ama semak ko to posina how far cry for project yenga semakani haibagi thajabadu ngasi ngai daga project sing leramba poto ikoi masigi irang si ikoina 23 July 23 ki adugumba 2023 ki khoi gi me ahum dagi hogi ba taraga su makhoi adugumba irang honna ba cheleba irang chagaliba mayam dugi against the Manipur gi leba civil society organization ko komi khangde yu sing khangde amuko khangde any maming pandawa mayam civil society organization individual mayra pai bi khangdaga localities mayam singna 2023 ki July ko mapan da aham boina against narco terrorist ki ko acho wasat khibrile 2024 ki June 18 da no separate administration hana sat khibrile adugo 2025 ta chai mafung phage mi ahumda sei ani mafung phaba gi chakkiba mega relay aduga ngarang nahan ikoi gi 31st January da 2026 ta ikoi gi Manipur gi si resettlement gi damakta aduga government of central government of India sidai da accountability and responsibility fixed on ba Manipur kan ba khongchat chakkiba pot da madugi lowhiba warip mayam sing dugi ngasi de ikoi kitang madugi warip sing do ngasi de ikoi tasingna ikoi laithoga lairaga tasanadra lairaga di madubera ka pot ama la ani ra khangak pada gira ngasi de koi government si form to bagi pot amada lak pase koi praja ama oina koi adam nuai ba fawi adana koi ta sengna protection of civilians sidi ta sengna hai ta di masidi negotiation to bagi wafam laibada yarwai madudi adam negotiation to ngai malite soida maki to godabani first and foremost duty of an elected sikari no hai kana to protect the dignity of the house ina toina haijam mase praja miyam du awareness oina ba ai haijarabani adana madudi kari hai no hai kanda koi ta sengna haraga di to protect life and property of common people haibase masigi pot se aikoina tasengna yamna daka laiba pot amani na haraga lawbadu masigi pot si chumun godori bra lalan godori bra haibadi huji elected kingi maraktagi amuk laibak si tasengna puro aruga sigi kaino si yenga si na masigi buffer zone ga laiba pot mayam si loktopa ngambra natragana aikoi ngamdabra haibadu huji praja singna khangkaduri aduna aikoi tasengna haraga di aikoi gi threat mayam ama adu imphal gi area de kilometer 5 kundagi hena lapthungna chatpa ngamdabagi pot amada lakpa aduga ikoina community based aruga politics tariba mayam adu constitution ki article mayam ama khungaung naraga phagi ta thoga leiba mayam aruga tasengna masigi mayam singsi kadai fawa how far hujiki anoba government singsina aikoi semba ngamgodori aduna hausi masigi manungda aikoi government of India gi plan da Ministry of Home Affairs ki madugi yamna achoba thogdang laiba Home Minister Amit Shah na 2026 fawda madugi Manipur gi leiba lalhobagi samasya notice ki loichingni lawdoki madugi pandam manungda aikoi kuki singna tong tong tawba mayaramba singdo nakoi makoi no torido henman badagi tasengna koigi geopolitics ni aro narco terrorism aduga madugi proxy war agency sina poaching praja singna khangpodu masigi poaching ji chawthung jen sum chawthora kanda awaba mayam ama madugi lengak sasan paiga do sing da su makoi party gi level da su tholokpa yai haina khanbadagi masigi government si install to hola ibra haibagi asu question amasu ogi koi mayam na tam dum hanglaba hore suma mayam wahanga thalaba pakhum phangdaba pakhum oraga su masigi potsi koina sumbibra lalibra khangam da pot amada koi tasengna haraga dinga sidi koi miyam gi oiba popular government ama madugi install to godabani popular government ama lehen gadapni haga potudi ogi koi madugi mahidudi yalabra na khalli adubu yamna nungai tribadi ngasidi adugumba aikoi mayam ama winingom election ona koina haibadudi oire adubu aikoi sumba 2003 dagi hongna amu eniko ki tribe sapung khar matung da kudakta 2000 chai ama ni ki matung da 2005 da Manipur state government ka alakan da sign tonagi ba su sign tonagi ba cookie terrorist group ke no UPF kangu sing sigi pot da amuk su 2008 tripartite agreement sign tonagi ba sing se masigi pot sing si lali masigi si any cookie tribe have a McCoy Commission, Tokado and a cabinet decision, Loramba, Little Man of Form Torga letting either, and a former CM letting I told Jerome Poto, Nasigi, Karigi, Ma, Muxiam, Halaktribino, Habja, Soboko, and Moena, Mayan Hinery, Adu Mana, the Alamba, Liklam Paring, Chinguda, equal 2008 19 October, her any cookie tribe, Tokado and Laurami, then 2019 the Horo COVID Manunka Leproga 2023 February 8 Iran how to work Yam never Takragi Mamang the Ministry of Tribal Affairs the any cookie tribe, Tokado when Hana Amukchi and Magi Wafam Sing Kuna Nasi Tangari Aduga 2024 is July the so crisis Manunga Amuka Ministry the any cookie tribe of Tokonomi in Aduna.
masigi pota mahakna resign to tokibdagi February 13 dagi article 356 imposed torga president rule suspended animation lakibani adubu madugi development da 14 December da mayam phongru matungda madugi che thara kanda kauraga mifam ikoigi kenogi central leaders inga famin nagibadi siri NBD ni haibuduna ikoina first hapta ikoi film da mi keno da hero sigande aduna tasengna hairagadi masigi pot mayam sing NRC implement tawnaba border fencing yangchan naba taromba pot mayam sing makoi da sumaina dum keno to bi yai kan haram magazu masidi predict to pot mayam lanar ise kaino hai kanda politics di keno da ikoina kanana karino politics di there is no friend no enemy mayam kaman no haina ba aduga kari predict to bi yage habasi yadaba mayam amusu le yaise ngasigi adugumba CM anoba habakpagi thawdoksida dum ikoina ubo pangi aduna masumaina ikoina ubo phangdaba predict to bi yadaba pot leiba asugumna ikoina ngasi lotion bang amaroidra na predict to ngamdana leiba ikoigi kanglupki irang tahallaga thamiba asengmadi kanglupki irang nataba potse tasengna masi how for kayam thuna lotion gadage haiba potsi hauji ikoina wahang amkak tai aduna sigi potsisu koina predict to lai ngamdana leiringe marak talaksida adum masigi je lotion giba haibaduni ikoi praja singna pamibdi aduna ikoina mamang da haina giba budget ta ikoi march sumaina puthokani haiba pot aduna Manipuri PR action tawne hairam potsu hojiti lale aduna key feature of the budget to 2026 ki pot thamba manungda yaugi pot aina mamang da thamjagibni only under specific constitutional circumstances ta koi primarily when a state is under president rule masigi pot approval body do article 356 manungda laiba taragadi madu parliament oi lok sabhan oi maram maduna madugi pot pukana hona bani masi karigum state na sumaina government ama halaki ba taragadi masigi posi kano tawroi adum state ta sinarakani haiba pot hojiti mayek sengna sinarani aduna makoi koina thamjagi tasengna irang asti lotion gi haiba taragadi asabadi asana lo tingang halu haiba phimda koi saringa yaho phimda makoi kuki gi maikhom upibu kangu da loina maksiam ja pitoko deputy CM pitoko cabinet minister su ohen bikro aduga makoi na masana taliba separate administration do piba ngambri yengu wane koina haige potu ngasi mayek senge aduna makoi na kari government form to da yaho haiba taragadi separate administration pingini aiba zero pu haiba do madugi mahutta ai koi jo amu na koi loina paijaro aduga Manipur gi territorial integrity se thugai roi haiba potu dang irga pibiro na koi loi paijau hairaga seman mana fare haiba pot ikoina thamgi wapam do ngasidi makoi adugumba constitution gi manungda challaga su ngasidi government form to do makoi soidna yaugani kai guma yarok taba taragna government of India na kari action lokhalakani haiba pot sing ngasidi koina ngaimina ba tabani hana thamjaningi aduna makoi tasengna pukto da toromba katukran toromba mayam sing tusu ngasidi yaro do bui mami amuga ngasi saung tarai aduna simu mayam sing jano development aduna praja amoina akoidi kari tarokani haiba sing ngasidi ngaiba tari hana wapam se tajai thamjage masi government formation tropui nungai basina hamara moraga akoi tasengna haragadi ano paibir kato singsu koi wish tawjari abhabo pudibak tawbir oina haiba wapam se thamjage masi gi damta aina kitang sang lawbase sigi se khara hena lawkhre masi waro giroin thamjari yam phajaba manik chong pham ni